अहंबा मका चैनल सिगे माइकैदगी मैम पुनमक तरामना ओक्चबगा लोननि कोमनो खुरुमजरी ngasi Manipur gi tongan pauche sing da phong khiba maroiba pausing amadi maroiba headline sing myam from the puduna laksari tabisi authority na law gi makha da manana yeng bugi mahutta achumba bu namsin duna thamle jail dagi Myanmar macha thadok na ba kuki sing na NHRC governor da takshin kre Sanghan bayar mafam sing kumbi MLA na yengsin khre torbung GP gi lanjen ramba mioi sing masa masa gi yumda hanjin ba hokre constituency remedy gi khudong sab loduna maitei bu ST list hanjin ba yaba gi chap chap hak lei caretaker amabu program officer on habdak liba si gi achumba mari leina ba sing khangalu amaksu gas lek oibdagi yum mai chakre thang na yan bada mioi taruk sok le kaung na khreda numet chamani gi manung da ing tapa hanjil hangani haikibani da onglak liba technology gi roi na chat pachangi diren thangal kaithen eviction gi mifam da wakat suta ga dori lo su khangan ga dori Babina Wellness Center the Best Design Award laptop na cookie na tabasing hanna yang bidre Fish magi landslide taukiba mafam semba loidri bypass su chaka taruk panba gari phawa masing yamna chatpa yadri mi ahum covid positive oiki World Indigenous Day thauram pangthok na sem saba loire asang kasa mithoi mihel laba mahiroi sing okpugi thauram pangthokre German Road National Highway on gadaba leite Principal Secretary na luchingdu na fatraba lambi sing yangshin kre ngasigi maru oiba pau amuk miyam da khodol tamjage tabisi authority na logi makha da manana yengbugi mahutta chumbabu namsinduna thamle jail dagi Myanmar macha thadok na ba kuki sing na NHRC governor da taksin kre Manipur Central Jail da Myanmar macha humfugi mathakta namsinduna thamleba si thadok pina bukuki Organization for Human Rights National Human Rights Commission amasung Manipur Governor Ajoy Kumar Balada taksin kre authority na logi makha da chap manaba mityeng yengbugi mahutta mioi anibu makhoi da pigadaba chaira ki matam hena namsinduna jail da thamle haina Kosar gi chairperson SH Benjamin Mate na phongdorakli India Today North-East Fongba report amagi matung ina Kosar na Myanmar macha sing Manipur gi Central Jail da namsinduna thambagi matang da NHRC amasung Governor Ajoy Kumar Balada athubada midyeng changbina ba hijakre hairi pausina makhata na hai detain tawduna thamleba mioi ani yauna Myanmar macha humfugi mathakta jail da hojik fawu namsinduna thamleba si kukina namna taba district singda hongdok pina ba hijakhibani NHRC Chairperson Justice B. Ramasubramanian amasung Governor Ajoy Kumar Balada pisan kiba memorandum aduda Indian Constitution gi Article 21 piriba mioi bagi punsi hingbagi hakpu khongauna bani India lebag asi International Human Rights Convention Secretary shu oiri bani hojik chathariba thong asi hairiba mioi bagi hingbagi hakta khongauna bani haina makhata na panki mathang tarakwa maroiba paw amuk thamjage German Road National Highway ongadaba leite Principal Secretary na luchingduna fatraba lambi sing yangshin kre Imphal manung amadi masigi akoibada chatliba lambel singi phibam Governor Administration ge Principal Secretary Works AK Sinha IAS luchingba Chief Engineer PWD Additional Chief Engineer amade makha thaba staff sing tongan ba work agency company sing gi mihut sing yauna ngasi yangsin khre khongchat adoda yaw khiba Chief Engineer gi German natraga Tiger Road National Highway gi thak da on khatpa gi wafam leite haina phongdokre Imphal manung amade masigi akoi bada chatliba lambi sing sembidre ngapigani kongkot na pik thalle haiba wakat mifam
mayam ama lakpadagi ngasi Principal Secretary Works AK Sinhana luchingba tim adu na chatlaga lambi sing da hojik oiriba chapchaba fibam yengsin khibani yengsilaba matung Public Works Department ge Chief Engineer Office ka da paumi sing unabada Principal Secretary Works AK Sinha ayamba lambi sing da leiramba menba loisilakle nong tadraba matamda koila thaduna semjilagane haiba wafam thamlakki Principal Secretary Works AK Sinha na Imphal Airport lambel Imphal Koirengai lambel amadi Imphal Kanchipur lambel lilong fawba yawna Imphal manung amadi masige koibada leiba ayamba lambel sing kongkot leitra haina fongdoki Imphal manung amadi masige koibada leiba lambel ayamba lupa kro lising ahum ga satruk rom changna paikhat kadaba project leire amadi rijat permenta yaure haina palladuna AK Sinhan hai project asigi makhada lambi gi nakal animakta drain yawa kilometer chamanga ga nifu gi lambel semguni haina pali masini ngasi nongmagi maruiba headline amadi maruiba pawsing tabiriba punamapu amukan thagat jari